ꯏꯄꯥꯃꯒꯩꯗ ꯂꯝ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯑꯔꯤꯕꯣꯟꯒꯤ ꯑꯍꯥꯟꯕ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯃꯊꯪ ꯕꯗꯔꯄꯨꯔꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯔꯛꯏꯅꯦꯕ ꯑꯁꯤ ꯀꯥꯕꯨꯡꯁꯇ ꯃꯐꯝ ꯑꯅꯤ ꯌꯦꯡꯉꯝꯃꯦ ꯑꯗꯨ ꯌꯨꯝꯗꯤ ꯈꯔ ꯃꯇꯝ ꯁꯥꯔꯛꯄ ꯌꯦꯡꯕ ꯍꯥꯏꯅ ꯑꯁꯤꯒꯗ ꯏꯄꯥꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯐꯤꯒꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯔꯁꯤꯗ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯂ ꯐꯤꯒ ꯄꯨꯊꯔꯛꯑꯒ Hi ma'am, good morning ma'am. Hꯧꯖꯤꯛꯁꯦ ꯄꯨꯡ 5:35 ꯇꯥꯔꯦꯀꯣ. ꯁꯤꯗꯁꯨ ꯁꯨꯝ ꯉꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯄꯥꯝꯗꯅꯤ ꯉꯔꯥꯡꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯩ ꯀꯦꯕꯒ ꯃꯦꯀꯞꯀ ꯔꯤꯃꯨꯚ ꯇꯧꯗ꯭ꯔꯦ. ꯍꯜꯂꯛꯄꯒ ꯁꯨꯝ ꯌꯨꯝꯅꯤꯅꯅꯦ ꯊꯕꯛꯇꯣ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯑꯩꯁꯨ. ꯑꯗꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯏꯅꯥꯎꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯈꯛ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ. ꯀꯣꯟꯒ ꯐꯦꯡꯗꯕꯤꯗ ꯏꯅꯥꯎꯅꯨꯄꯤꯅ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯂꯤꯅꯦꯕ. ꯑꯩꯈꯣꯏꯅ ꯏꯄꯥꯃꯥꯏꯒꯩꯗ ꯑꯩꯈꯣꯏ ꯈꯦꯜꯃꯥꯗ ꯂꯝ ꯈꯔ ꯂꯧꯋꯦꯕ ꯑꯗꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ. ꯑꯗꯨ ꯂꯝꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯕ. ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯎꯔꯤꯒ ꯄꯥꯜꯂꯦ. ꯄꯥꯟꯕꯨꯗꯤ ꯄꯥꯟꯗ꯭ꯔꯤ ꯀꯩꯅꯣ ꯄꯥꯝꯕꯤ ꯍꯧꯔꯛꯏꯅꯤ. ꯑꯗꯨꯏꯗꯤ ꯁꯤꯗꯅ ꯑꯩꯁꯦ ꯈꯥꯃꯦꯟꯒꯁꯨ ꯄꯥꯜꯂꯤꯌꯦ. ꯁꯣꯝꯗꯁꯨ ꯃꯊꯛꯇꯁꯨ ꯃꯣꯏ ꯂꯝ ꯑꯩꯈꯣꯏꯁꯦ ꯂꯝ ꯂꯩꯇꯃꯤꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯄꯣꯠ ꯀꯩꯅꯣ ꯇꯧꯗꯦ ꯂꯩꯇꯦ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯔꯨ ꯍꯥꯏꯔꯕꯔ ꯑꯩꯈꯣꯏ ꯄꯔꯨ ꯃꯌꯥꯡ ꯀꯪꯕꯅ ꯂꯣꯏꯔꯦ ꯃꯥ ꯆꯥꯎꯕ ꯌꯥꯗꯦ ꯀꯦꯊꯣꯛꯑꯕ ꯍꯣꯠꯅꯕꯗ. ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯅꯦꯕꯀꯣ. ꯀꯩꯅꯣ ꯁꯤꯗꯤ ꯊꯣꯡ ꯀꯃꯥꯏꯅ ꯂꯣꯟꯁꯤꯟꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟꯅꯦ ꯍꯥꯏꯕ ꯌꯨꯝꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ. ꯃꯃꯥꯡꯁꯦ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦꯀꯣ. ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯅꯦꯕꯀꯣ. ꯑꯩꯈꯣই ꯗꯨꯀꯥꯟꯁꯦ 5ꯈꯛ ꯂꯩꯔꯝꯕꯅꯦꯕ. ꯍꯧꯖꯤꯛꯇꯤ dukan 5 ꯚꯔꯥ ꯄꯤꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ. ꯑꯗꯣ dukan 3 ꯑꯃꯗꯤ ꯚꯔꯥ ꯂꯩꯔꯦ. dukan 3 ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯂꯣꯏꯕꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯐꯝꯃꯦ. ꯑꯗꯩꯗꯤ 2 ꯑꯃꯅ ꯚꯔꯥ ꯄꯤꯔꯦꯕ. ꯑꯗꯩ ꯁꯣꯝꯗ 2 ꯑꯃꯈꯛ ꯂꯩꯔꯝꯃꯦ. ꯁꯣꯝꯗꯩ 2ꯁꯦ ꯁꯥꯗ꯭ꯔꯤꯑꯕ. 3ꯁꯤꯗ ꯁꯥꯔꯦ. ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯁꯥꯕ ꯆꯍꯤ 4-5ꯃꯨꯛꯇꯤ ꯐꯥꯔ ꯃꯥꯜꯂꯦ. ꯍꯥꯟꯅꯅ ꯁꯣꯝꯗ ꯅꯦꯠ प्लास्टर ꯇꯧꯔꯒ dukan 5 ꯚꯔꯥ ꯄꯤꯔꯝꯃꯤꯅꯦꯕ. ꯑꯗꯣ 2 ꯑꯃꯗꯤ ꯁꯥꯗ꯭ꯔꯤ ꯑꯗꯨꯒ 3 ꯑꯃꯗꯤ ꯁꯤ ꯂꯩꯔꯦ. ꯑꯗꯩꯗꯤ ꯑꯁꯤꯅꯤ ꯂꯝꯕꯤꯁꯦ ꯑꯁꯤ ꯁꯤꯗ ꯈꯛꯇꯪ ꯆꯠꯂꯒ ꯑꯃꯨꯛ ISPD ꯂꯩꯗꯣꯏꯅꯦꯕ. ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯁꯣꯝ ꯋꯥꯡꯅꯀꯣ ꯈꯦꯜꯃꯥ ꯂꯩꯔꯦꯀꯣ. ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯨꯀꯣꯅꯤ ꯔꯥꯝꯅꯒꯔ ꯇꯨꯀꯣ ꯍꯥꯏꯗꯣ ꯁꯣꯝꯗꯅꯤ. ꯑꯗꯣ ꯏꯅꯛ ꯅꯛꯅ ꯂꯩꯔꯁꯨ ꯑꯩ ꯇꯨꯀꯣꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯏ ꯑꯇꯩꯗꯤ ꯆꯠꯆꯗ꯭ꯔꯤ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯔꯣꯗꯅꯤ ꯑꯌꯨꯛ ꯉꯟꯇꯥꯅꯤꯅ ꯒꯥꯔꯤ ꯑꯃꯐꯥꯎ ꯆꯠꯇꯦꯕ. ꯍꯧꯖꯤꯛꯁꯦ ꯁꯣꯝꯗ ꯅꯠꯇꯦ ꯑꯩꯅ ꯂꯝ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏ ꯈꯦꯃꯥ ꯃꯅꯨꯡꯗ ꯂꯝ ꯂꯧꯔꯤꯅꯦꯕ. ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ISBD ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯀꯩꯅꯣ ꯁꯤꯜꯆꯔ ꯇꯥꯎꯟ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯈꯦꯃꯥꯁꯦ ꯑꯁꯤꯒꯤ ꯔꯣꯗꯁꯦ ꯑꯩꯈꯣꯏ ꯈꯦꯃꯥ ꯆꯪꯗꯣꯏꯅꯦꯕ. ꯁꯤ ꯃꯅꯨꯡꯁꯦ ꯁꯤ ꯃꯅꯨꯡꯁꯦ ꯄꯨꯔꯥ ꯈꯦꯃꯥ ꯃꯅꯨꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ. ꯑꯩꯒꯤ ꯂꯝꯗꯨꯁꯨ ꯌꯦꯡꯍꯟꯖꯔꯛꯀே. ꯑꯗꯨꯝ ꯉꯜꯂꯤꯕꯅꯤꯅ ꯃꯌꯥꯝꯁꯨ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯊꯣꯔꯛꯄꯁꯨ ꯌꯥꯎꯋꯦ. ꯑꯗꯣ ꯑꯩ ꯆꯪꯉꯒ ꯌꯦꯡꯍꯜꯂꯛꯀꯦ. ꯑꯁꯤ ꯗꯨꯀꯥꯟꯅꯤꯀꯣ. ꯑꯗꯩꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦ. ꯊꯪꯅꯩꯁꯤꯅ ꯃꯥꯟꯙꯣꯏ ꯌꯨꯝ ꯂꯩꯔꯦ. ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯕꯥꯎꯟꯗꯥꯔꯤꯒ ꯈꯥꯗ꯭ꯔꯤ. ꯇꯤꯟꯁꯤꯅ ꯈꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏ. ꯑꯩꯈꯣꯏ ꯃꯥ ꯈꯥꯅꯤ ꯍꯥꯏꯔꯒ ꯈꯥ ꯉꯝꯗꯅ ꯂꯩꯔꯤ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯈꯔ ꯆꯠꯂꯒ ꯂꯩꯌꯦꯕ. ꯑꯩꯒꯤꯗꯨꯅ ꯑꯃꯨꯛ ꯁꯣꯔꯣꯛ ꯃꯄꯥꯟꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯣ ꯑꯩꯒꯤꯗꯨ ꯃꯨꯏ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦ. ꯃꯇꯦꯛ ꯂꯧꯏꯅꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ. ꯈꯔ ꯁꯣꯝꯗ ꯂꯧꯕꯨꯛ ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯐꯖꯕꯅꯤꯀꯣ. ꯂꯩꯆꯤꯟ ꯈꯔ ꯊꯥꯔꯦ. ꯍꯧꯖꯤꯛꯁꯤꯗ ꯃꯇꯦꯛ ꯑꯃ ꯂꯧꯔꯦ. ꯈꯤꯇꯪꯗꯤ ꯆꯪꯉꯦ ꯑꯩꯒꯤꯁꯦ ꯃꯅꯨꯡ ꯍꯥꯏ ꯈꯔꯗꯤ ꯌꯨꯝꯗꯒꯤꯅꯦ ꯀꯤꯂꯣꯃꯤꯇꯔ 1 ꯍꯥꯏꯒꯗ꯭ꯔꯥ. ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯂꯝꯁꯦ ꯀꯤꯂꯣꯃꯤꯇꯔ 1ꯃꯨꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯌꯧꯗꯣꯔꯦ. ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ. ꯌꯥꯝ ꯌꯧꯔꯦ. ꯀꯩꯒꯤꯁꯦ ꯃꯅꯨꯡꯗꯁꯨ ꯂꯩꯔꯦꯕꯀꯣ. ꯁꯤ ꯆꯠꯂꯒꯅ ISBD ꯐꯥꯎꯗꯣꯛꯎꯗꯣꯏꯅꯦ. ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ. ꯁꯤꯅꯤ ꯂꯝꯗꯤ ꯈꯔ ꯄꯥꯛꯅ ꯒꯥꯔꯤ ꯆꯪꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯝꯕꯤꯗꯤ ꯂꯩꯔꯦ.
ꯑꯗꯨꯏꯗꯤ ꯁꯤꯗꯩ ꯑꯍꯥꯟꯕꯁꯦ ꯃꯤꯅ ꯂꯧꯈꯔꯦ ꯃꯀꯣꯛ ꯊꯪꯕ ꯃꯤꯅ ꯂꯧꯈꯔꯦ ꯐꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯀꯣꯛ ꯊꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯁꯤꯗ ꯌꯨꯡꯉꯦ ꯑꯩꯈꯣꯏ ꯈꯨꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯦ ꯄꯤꯂꯔ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔꯁꯦ ꯌꯨꯡꯉꯦ ꯁꯤꯗ ꯑꯗꯣ ꯑꯗꯩꯁꯦ ꯂꯣꯏꯅ ꯔꯣꯠ ꯐꯦꯛꯇ꯭ꯔꯤꯅꯦ ꯑꯗꯩꯁꯦ ꯁꯤ ꯖꯨꯝꯁꯤꯡꯉꯛꯀꯦ ꯍꯤꯡꯒꯣ ꯕ꯭ꯂꯨ ꯃꯆꯨꯅꯒ ꯔꯣꯡ ꯇꯩꯁꯦ ꯑꯁꯤ ꯔꯣꯠ ꯐꯦꯛꯇ꯭ꯔꯤꯅꯦꯕ ꯑꯗꯣ ꯑꯥꯗ ꯒꯥꯔꯤ ꯆꯦꯟꯕ ꯎꯒꯅꯤ ꯑꯁꯤ ꯑꯩ ꯖꯨꯝ ꯆꯤꯡꯒꯦ ꯃꯌꯥꯝ ꯎꯕ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯒꯥꯔꯤꯁꯦ ꯑꯥꯏꯁꯕꯤꯇꯤ ꯐꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯩꯁꯤꯅ ꯑꯥꯏꯁꯕꯤꯇꯤ ꯐꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯂꯣꯝꯒꯤ ꯔꯣꯠꯇꯨꯒꯗꯩꯁꯨ ꯃꯌꯥꯏ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯒꯤꯁꯨ ꯑꯥꯏꯁꯕꯤꯇꯤ ꯁꯣꯝꯗꯒꯤ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯁꯦ ꯃꯌꯥꯏ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯁꯕꯤꯇꯤ ꯁꯣꯝꯗ ꯔꯣꯠ ꯐꯖꯅ ꯁꯦꯝꯈ꯭ꯔꯦꯕ ꯀꯔꯤ ꯐꯥꯎꯏꯅꯣ ꯈꯪꯗꯦ ꯁꯣꯝꯗꯒꯤ ꯑꯣꯏꯔꯦ ꯁꯣꯝꯗꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯏꯗ ꯂꯧꯔꯦ ꯃꯌꯥꯏ ꯇꯥꯔꯦ ꯑꯩꯈꯣই ꯂꯝꯁꯦ ꯑꯗꯩꯗꯤ ꯁꯤꯅ ꯔꯣꯠ ꯐꯦꯛꯇ꯭ꯔꯤ ꯂꯩꯔꯦꯀꯣ ꯔꯣꯠꯀꯤ ꯁꯤ ꯆꯥꯎꯕꯅꯤ ꯔꯣꯠꯀꯤ ꯐꯦꯛꯇ꯭ꯔꯤꯁꯦ ꯑꯗꯩꯗꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯇꯤ ꯂꯩꯔꯦ ꯁꯤꯒꯗꯒꯤꯅ ꯑꯗꯩꯗꯤ ꯁꯤ ꯈꯨꯇꯤ ꯑꯃ ꯌꯨꯡꯉꯤꯁꯤꯅ ꯑꯥꯗ ꯈꯨꯇꯤ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯑꯗꯩ ꯈꯨꯇꯤꯁꯤꯗꯒꯤ ꯑꯁꯤ ꯈꯨꯇꯤꯐꯧ ꯂꯧꯔꯦ ꯀꯥꯊꯥ 5 ꯂꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯗꯨꯏꯗꯤ ꯉꯁꯥꯏꯕꯨ ꯑꯩꯈꯣꯏꯁꯦ ꯁ꯭ꯀ꯭ꯋꯦꯔ ꯑꯣꯏꯗ꯭ꯔꯦꯕ ꯔꯦꯛꯇꯦꯡꯒꯜ ꯇꯥꯏꯞ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯔꯥꯛꯇꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯃꯔꯥꯛꯁꯦ ꯑꯩꯈꯣꯏꯒꯤ 38 ꯑꯣꯏꯔꯤꯕꯀꯣ ꯁꯥꯡꯕꯅ ꯆꯥꯝ ꯁꯥꯡꯈ꯭ರೆ ꯏꯁꯀ꯭ꯋꯦꯔꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯏꯁꯀ꯭ꯋꯦꯔ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯑꯗꯣ ꯏꯁꯀ꯭ꯋꯦꯔꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯔꯦꯛꯇꯦꯡꯒꯜꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯁꯥꯡꯉꯒ ꯑꯗꯩꯗꯤ ꯃꯔꯥꯛꯅ ꯈꯔ ꯄꯤꯛꯑꯦꯕ ꯑꯁꯤꯅꯤ ꯑꯗꯣ ꯃꯃꯥꯡꯗꯅꯅꯦ ꯖꯥꯔꯤꯕꯣꯟꯒꯤ ꯑꯍꯥꯟꯕ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯃꯊꯪ ꯕꯗꯔꯄꯨꯔꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯔꯛꯏꯅꯦꯕ ꯑꯁꯤ ꯃꯈꯥ ꯇꯥꯕꯗꯅ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯧꯔꯤꯕꯁꯤꯒꯤ ꯃꯈꯥ ꯊꯪꯕꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯃꯥꯡꯗꯒꯤꯅ ꯖꯥꯔꯤꯕꯣꯟꯒꯤ ꯑꯗꯨ ꯃꯊꯪ ꯕꯗꯔꯄꯨꯔꯒꯤ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯅꯦꯕ ꯑꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯑꯗꯣ ꯑꯁꯤꯁꯦ ꯃꯌꯥꯝꯅ 2020ꯗ ꯀꯣꯔꯣꯅꯥ ꯍꯥꯏꯗꯅ ꯀꯤꯅꯔꯤ ꯑꯗꯣ ꯀꯣꯔꯣꯅꯥꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯅꯦ ꯃꯅꯨꯁꯅꯤ ꯐꯠꯇꯕ ꯆꯍꯤ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯐꯍꯧꯔꯦ 2020ꯁꯦ 2020 ꯖꯅꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯂꯧꯕꯅꯦꯕꯀꯣ ꯁꯤ ꯂꯝꯁꯦ ꯀꯊꯥꯗ 3.5 ꯇꯧꯅꯅꯦ ꯀꯊꯥꯗ ꯂꯥꯛ 3.5 ꯇꯧꯅ ꯂꯧꯔꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯂꯩꯔꯤꯕ ꯈꯪꯗꯦ ꯌꯣꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯊꯥꯗ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯑꯩꯅ ꯀꯊꯥ 5 ꯂꯧꯕꯗꯣ ꯀꯊꯥ 3 ꯂꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯀꯊꯥ 3ꯀꯤ ꯑꯃꯈꯛꯀ ꯍꯦꯟꯗꯅ ꯂꯧꯒꯦ ꯇꯧꯕꯗꯅꯦ ꯀꯩꯅꯣ ꯄꯩꯁꯥ ꯍꯦꯟꯒꯠꯈ꯭ꯔꯦꯕ 3.5ꯗ ꯂꯧꯕꯗꯣ 3.5 ꯍꯧꯖꯤꯛꯇꯤ 5.5 ꯌꯧꯔꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯍꯪꯅꯗꯕꯅꯤꯅ ꯂꯝꯗꯤ ꯂꯦꯞꯁꯜꯍꯧꯔꯦ ꯁꯤꯗ ꯑꯗꯣ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯌꯨꯝꯗꯤ ꯁꯥꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯤꯑꯕꯀꯣ ꯁꯨꯝ ꯈꯜꯂꯤ ꯌꯨꯝꯁꯦ ꯁꯥꯕꯗꯤ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯁꯥꯕꯅ ꯅꯨꯡꯉꯥꯏꯅꯦꯅꯗꯤ ꯈꯜꯂꯤꯕꯅꯤ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯗꯤ ꯈꯜꯂꯤ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯁꯨꯝ ꯁꯥꯒꯦꯅ ꯑꯗꯣ ꯁꯨꯝ ꯂꯝꯗꯤ ꯁꯨꯝ ꯂꯧꯁꯜꯍꯧꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯈꯜꯂꯤ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯁꯨꯝ ꯁꯥꯒꯅꯦꯅꯅꯦ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝꯁꯤꯗꯗꯤ ꯂꯝꯗꯤ ꯏꯄꯥꯝ ꯃꯥꯏꯀꯩꯗꯅꯤ ꯂꯝꯁꯦ ꯂꯧꯔꯤꯁꯦ ꯑꯗꯣ ꯃꯃꯥꯡꯗꯅꯦ ꯀꯥꯕꯨꯡꯉꯁꯤꯗ ꯌꯦꯡꯉꯝꯃꯦꯕꯀꯣ ꯀꯥꯕꯨꯡꯉꯁꯤꯗ ꯃꯐꯝ 2 ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯏꯅꯦꯝꯕꯣꯛꯅꯦ ꯏꯀꯨꯕꯣꯛꯅꯦ ꯑꯩꯈꯣꯏ ꯃꯥꯃꯣ ꯇꯧꯅ ꯊꯥꯅ ꯌꯦꯡꯍꯜꯂꯨꯑꯦꯕꯀꯣ ꯀꯥꯕꯨꯡꯉꯁꯤꯗ ꯐꯕꯨꯗꯤ ꯐꯖꯕ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯍꯣꯡꯉꯦ ꯀꯥꯕꯨꯡꯉꯁꯤꯗ ꯇꯧꯈꯤꯗꯣ ꯂꯥꯛ ꯑꯃꯒ 1,30,000 ꯂꯥꯛ ꯑꯃꯒ 1,30,000 ꯂꯥꯛ 2.5 ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯗꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯐꯝꯗꯣ ꯈꯔ ꯀꯨꯠꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯃꯤꯗꯣ ꯑꯃꯨꯛꯇꯤ ꯐꯖꯅ ꯆꯦ ꯆꯥꯡ ꯁꯦꯝꯕ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯁꯨꯇꯤ ꯐꯪꯖꯗꯕꯅꯤꯅꯅꯦ ꯃꯇꯝꯗꯣ ꯂꯧꯊꯣꯛꯑꯒ ꯆꯠꯂꯤꯅꯦꯕ ꯂꯝꯗꯨ ꯌꯦꯡꯕꯒꯤꯗ ꯑꯗꯨ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯦ ꯌꯣꯜꯂꯔꯣꯏꯅ ꯍꯥꯏꯔꯛꯑꯕ ꯑꯃꯨꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯕ ꯀꯥꯕꯨꯡꯉꯁꯤꯒꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯗꯣ ꯑꯗꯨ ꯌꯣꯜꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯥꯅ ꯑꯔꯣꯞꯇ ꯄꯨꯈꯤꯕ ꯍꯥꯏ ꯃꯥꯜꯂꯦ ꯌꯣꯟꯒꯗꯕ ꯃꯄꯨꯗꯣ ꯅꯥꯗꯅ ꯃꯄꯥꯟꯗ ꯄꯨꯈꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣই ꯑꯁꯤꯒꯗꯁꯨ ꯊꯥꯔꯤ ꯍꯥꯏꯗꯨꯗꯤ ꯑꯁꯨꯝ ꯐꯔꯦ ꯁꯤ ꯑꯥꯏꯁꯕꯤꯗꯤ ꯃꯅꯥꯛꯅꯤꯅ ꯂꯧꯁꯜꯂꯒꯦ ꯍꯥꯏꯅ ꯁꯤ ꯂꯧꯍꯧꯕꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯐꯖꯩꯀꯣ ꯅꯨꯃꯤꯠꯁꯦ ꯍꯧꯖꯤꯛ ꯇꯞ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯦ ꯇꯞꯅ ꯉꯁꯪ ꯉꯥꯡꯅ ꯐꯖꯔꯦ ꯑꯗꯣ ꯁꯤ ꯂꯝꯁꯤꯡꯁꯤꯁꯨ ꯊꯥꯔꯤꯕ ꯑꯣꯏꯕ꯭ꯔꯥ ꯁꯤ ꯂꯝꯁꯤꯡꯁꯤꯁꯨ ꯃꯤ ꯂꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯈꯨꯇꯤꯗꯨ ꯌꯨꯡꯉꯦ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯈꯨꯇꯤ ꯌꯨꯡꯕꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯇꯦꯛꯄꯁꯨ ꯌꯥꯎꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯆꯦꯛ ꯈꯥꯖꯤꯟꯕꯅ ꯐꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯕꯥꯎꯟꯗꯥꯔꯤꯁꯦ ꯆꯦꯛ ꯈꯥꯖꯤꯟꯕꯅ
ꯑꯗꯣ ꯁꯣꯝꯗꯒꯁꯤ ꯂꯝꯕꯤꯗꯤ ꯐꯖꯅ ꯊꯥꯔꯤ ꯂꯝꯕꯤꯒꯁꯦ ꯐꯖꯅ ꯍꯥꯞꯄꯦ ꯌꯨꯝꯗꯤ ꯂꯣꯏ ꯇꯥꯟꯅꯔꯦꯗ ꯑꯗꯣ ꯔꯣꯗ ꯐꯦꯛꯇ꯭ꯔꯤꯁꯤꯁꯨ ꯌꯦꯡꯉꯨ ꯆꯥꯎꯕꯅꯤ ꯔꯣꯗ ꯐꯦꯛꯇ꯭ꯔꯤꯁ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯅ ꯌꯦꯡꯍꯜꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯅ ꯌꯦꯡꯍꯜꯂꯛꯄꯅꯦꯕꯀꯣ ꯁꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯌꯦꯡꯅ ꯂꯩꯕ ꯀꯩꯅꯣꯗꯨꯗꯤ ꯑꯗꯨꯝ ꯈꯪꯅꯤꯡꯉꯦꯕ ꯑꯁꯨꯝ ꯑꯩ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝꯗꯤ ꯑꯩ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯁꯨꯝ ꯑꯩꯅ ꯐꯪꯅꯕꯀꯣ ꯑꯩ ꯃꯁꯛ ꯈꯪꯅꯗꯕ ꯃꯤ ꯑꯗꯨꯝ ꯐꯪꯅꯔꯛꯑꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯅꯝꯍꯧꯗꯦ ꯑꯁꯨꯝ ꯕꯣꯟꯇ꯭ꯔꯥꯕꯨꯗꯁꯨ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯃꯤ ꯑꯣꯏꯔꯒꯁꯨ ꯕꯣꯟꯇ꯭ꯔꯥꯕꯨꯗꯁꯨ ꯂꯩ ꯑꯗꯩꯗꯤ ꯂꯝꯕꯤꯗꯁꯨ ꯆꯠꯄꯗ ꯑꯗꯨꯝ ꯐꯪꯅꯔꯦꯕ ꯅꯪ ꯒꯨꯗ ꯂꯛ ꯕꯤꯔꯗꯤ ꯄꯔꯨ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯁꯨ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯃꯊꯪ ꯉꯥꯏꯔꯤꯃꯤ ꯍꯥꯏꯗꯅꯅꯦ ꯚꯤꯗꯤꯑꯣꯗꯣ ꯑꯁꯨꯝ ꯈꯪꯅꯤꯡꯕꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ ꯑꯗꯩꯗꯤ ꯀꯩꯗꯧꯕ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯁꯨꯝ ꯈꯪꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯣꯏꯅ ꯑꯁꯨꯝ ꯐꯪꯅꯔꯤꯕ ꯑꯃ ꯑꯅꯤꯗꯤ ꯑꯩ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯇꯨꯕꯔ ꯅꯠꯇꯕꯅꯤꯅꯀꯣ ꯌꯥꯝꯅ ꯈꯪꯕꯗ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯦꯕ ꯑꯗꯨꯏꯁꯨ 3-4 ꯑꯩꯅ ꯐꯪꯅꯖꯕꯁꯦ ꯃꯣꯏꯗꯤ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯅꯦ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯑꯗꯨꯕꯨꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯅ ꯑꯁꯨꯝ ꯑꯩꯁꯨ ꯂꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯧꯕꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯂꯝꯗꯤ ꯁꯨꯝ ꯃꯐꯝꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯏ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯔꯣꯗ ꯑꯣꯏꯔꯦ ꯃꯌꯥꯏ ꯊꯪꯕ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ISBTꯗꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯏ ꯊꯪꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗꯤ ꯀꯔꯝ ꯃꯇꯝꯗ ꯁꯥꯕ ꯍꯥꯏꯗꯣ ꯃꯇꯝ ꯌꯧꯔ ꯈꯪꯕ ꯍꯥꯏꯅ ꯁꯤꯗ ꯁꯥꯒꯗ꯭ꯔꯥ ꯕꯣꯟꯆꯥꯕꯨ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯗꯤ ꯕꯣꯟꯆꯥꯕꯨꯗꯗꯤ ꯂꯩꯀꯣ ꯌꯨꯝ ꯁꯥꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯩ ꯕꯣꯟꯆꯥꯕꯨꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯄꯥꯝꯁꯤꯗꯤ ꯁꯨꯝ ꯌꯨꯝꯗ ꯆꯨꯞ ꯂꯣꯏꯔꯦ ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯅꯣꯝꯃꯤꯕ ꯈꯣꯠꯂꯤꯕꯗꯨꯅ ꯁꯨꯝ ꯂꯣꯏꯔꯕꯅꯦꯕ ꯑꯗꯣ ꯑꯥꯗꯅ ꯒꯥ ꯂꯥꯎꯅ ꯅꯣꯛꯄ ꯑꯋꯥꯕꯒ ꯂꯩꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯂꯩꯔꯣꯏꯗꯕ ꯃꯑꯣꯡ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯂꯣꯏꯅ ꯒꯥ ꯑꯍꯟ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗꯦ ꯅꯣꯛꯄꯒ ꯈꯣꯠꯄꯒ ꯑꯗꯨ ꯁꯤꯗꯩꯗꯤ ꯑꯩ ꯕꯣꯟꯆꯥꯕꯨꯗꯨꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯝ ꯅꯤꯉꯣꯜ ꯑꯣꯏꯕꯅꯤꯅ ꯏꯄꯥꯝꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯏꯄꯥꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯦ ꯑꯗꯨꯅ ꯁꯨꯝ ꯏꯄꯥꯝꯅꯤꯅ ꯁꯨꯝ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯁꯨꯝ ꯑꯗꯨꯏꯁꯨ ꯅꯣꯛꯄ ꯍꯔꯥꯎꯕ ꯈꯣꯠꯄꯒꯤꯗꯤ ꯑꯣꯏꯔꯒꯅ ꯕꯣꯟꯆꯥꯕꯨꯗ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯥꯆꯣꯝꯗꯣ ꯃꯃꯥꯡꯗ ꯂꯪꯅ ꯀꯤꯁꯟꯈꯤꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯊꯥꯍꯟꯕꯒꯤꯅꯦ ꯁꯤꯗ ꯁꯨꯅꯥꯔ ꯂꯩ ꯑꯁꯤꯗ ꯁꯨꯅꯥꯔꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯩ ꯈꯨꯗꯣꯞ ꯑꯃꯒꯤ ꯅꯨꯡꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯗꯣ ꯍꯥꯞꯄ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯃꯌꯥꯝ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯃꯨꯛ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯣꯡ ꯍꯥꯡꯉꯛꯇ꯭ꯔꯤ ꯇꯨꯝꯃꯤꯕ ꯀꯩꯅꯣ ꯅꯨꯡꯁꯥꯗꯤ ꯊꯣꯛꯂꯦ ꯃꯄꯥ ꯃꯆꯥ ꯋꯥꯔ ꯃꯥꯏ ꯐꯝꯈ꯭ꯔꯦ ꯑꯩꯁꯨ ꯇꯜꯂꯦꯕ ꯑꯇꯩ ꯆꯠꯄ ꯒꯥꯔꯤ ꯍꯧꯖꯤꯛ ꯊꯦꯡꯉꯛꯑꯃꯤꯅ ꯎꯔꯨ ꯂꯥꯎ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯃꯥꯏ ꯗꯨꯀꯥꯟ ꯃꯊꯛꯁꯦ ꯑꯩ ꯁꯥꯒꯠꯂꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯙꯂꯥꯏꯁꯤꯗ ꯃꯊꯛꯁꯤꯗ ꯑꯩꯁꯨ ꯐꯤꯒꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯂ ꯐꯤꯒ ꯄꯨꯊꯔꯛꯑꯒ ꯑꯩꯒꯤ ꯑꯃꯨꯛ ꯗꯨꯀꯥꯟ ꯃꯊꯛꯇ ꯍꯧꯕ ꯃꯊꯛꯇ ꯑꯃꯨꯛ ꯗꯨꯀꯥꯟꯁꯦ ꯍꯧꯔꯒ ꯑꯩ ꯐꯝꯃꯕ ꯃꯊꯛꯇ ꯑꯩ ꯗꯣꯟ ꯕꯣꯁꯀꯣꯅ ꯏꯌꯦꯕ ꯁꯤꯗꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯗꯣꯟ ꯕꯣꯁꯀꯣꯗ ꯄꯔꯨꯒ ꯁꯣꯅꯨꯒꯁꯦ ꯁ꯭ꯀꯨꯜ ꯊꯥꯈ꯭ꯔꯒ ꯑꯩꯅ ꯃꯊꯛꯇ ꯗꯨꯀꯥꯟ ꯐꯝꯃꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣই ꯃꯥꯗ ꯍꯥꯏꯅꯔꯁꯤꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯝꯃꯁꯤꯔ ꯁꯤꯗ ꯂꯥꯡꯈ꯭ꯔꯦꯗ ꯑꯣꯏꯗꯕ ꯊꯕꯛꯇꯣ ꯉꯥꯡ ꯇꯥꯏꯅꯦ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯒꯦ ꯑꯣꯏꯔꯣꯏꯅꯦ ꯃꯥꯅ ꯍꯥꯟꯅ ꯑꯣꯏꯔꯣꯏ ꯈꯪꯕꯤꯈ꯭ꯔꯦ ꯑꯩꯅ ꯌꯥꯔꯒꯅꯤ ꯑꯩꯅ ꯌꯥꯔꯣꯏ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇ ꯍꯥꯡꯉꯛꯏꯅꯤ ꯉꯁꯥꯏꯉꯩꯗꯤ ꯍꯥꯡꯉꯛꯇꯦꯕ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯦ ꯏꯃꯨꯡꯗ ꯆꯪꯉꯝꯃꯒ ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯠ ꯇꯧꯔꯦ ꯌꯨꯝꯗꯗꯤꯅꯦ ꯕꯣꯟꯆꯥꯕꯨꯗꯤ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯊꯕꯛꯇꯣ ꯆꯤꯟꯈꯤꯕꯗꯨꯅ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯏ ꯃꯊꯛꯇꯅꯦ ꯀꯩꯅꯣꯗꯨꯁꯨ ꯇꯋꯥꯔꯁꯨ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯆꯪꯉꯛꯄ ꯖꯪꯒꯥꯜꯗꯣ ꯑꯗꯨꯒꯗꯕꯨꯗꯤ ꯏꯌꯥꯔꯇꯦꯜꯒꯤꯅꯦꯅ ꯀꯩꯅꯣ ꯄꯥꯜꯂꯤꯗꯣ ꯏꯌꯥꯔꯇꯦꯜꯒꯤ ꯇꯋꯥꯔꯕꯨꯗꯤ ꯈꯤꯜꯂꯦꯕ ꯑꯗꯣ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯄꯁꯨ ꯑꯩ ꯃꯇꯝ ꯆꯥꯅ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ
अदो हजे अपलोड तम तौ वीडियो अमा एडिटिंग तौरमेने अदु लोरगा अखोय मा दुकान हांगरे अदु दुकान दगी चा थे अदो अखोय मा क्वा जोलेबा क्वा खरा चारे यंग चापो दुकान पोचे सिंग यंग अखोय मा तोंगा का योले तोंगा पैकेट अनि लौरे जो दुकान सुमी लाई अदो मैम हजिक मॉर्निंग की वीडियो से सेदा दुम लोइसनजरागे सी ब्लॉग सिमदी लमयंग अखोय लैबा लमदुगा दैदी अखोयगी अखोय मागी इपामगी खतंग माइके से अदो यंगहनबगा मफम से अदो अदुगी वीडियो होइरे ngasi se asi loisanjarage ko ngahale ka khoi nembok lakro bane ba nembok lakpagi amu sinju ga su ga tawrini ado dum loisanjarage ko hojiki di oina ngasi gi di oina di habi yade ngasi asum nembok lakpagi momok blog hapane ba ado asi video se asum masai matang se loisanjarage ko athai video da mong phangna rasi